अरबदा हौजिक फाउगी मरोइबा पाउसिंग पिजरी काइथेल फम्बी सिंगना नोमगे सिंथा लेप्टुना khongjang changsinkhre पुलिस का चाउना muknakhre किलोमीटर तरेट sangba kwathagi lambi sembidabagi mayokta Imphal-moreh lambi thingba yaona khongjang kaya changsillakadouri amadi JNIMS की डॉक्टर सिग्ना मास कैजुअल लिव loubaga loinana हॉस्पिटल कैंपस manungda wakat meepham chathakre खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मिडियंग ताबिरिबा सिंगबु बिद्यापति मयांग लंबमना तारामना ओक्चरी अमदी पाउ संदोकना पिजरी मालेम की अमता ngairaba nupi singtana phamba ima kaithel ahum gi saktam kalhausi lengak amadi IMC na puwari ga sagon narklaba kaithel ahum saktam muthatpa yaroi haiba dabi ga loinana ngasi khwairamar kaithel ima ahum gi ima singna nomagi sintha leptuna kaithel anigi karakta wakat meepham chathakre wakat meepham adugamai lena khwairamban ima kaithel sinpham amad saktam kanbaluk ki secretary thingujam ongbi rani devi na haikibada ima kaithel ahum asigi itihas ka sagonar laba nupi singkhaktagi kaithel ni haina wahidadi thak wanga thambiragasu kaithel asigi kaithel meepham asida paliba lengak asina hana yengbidana leiri mi sinkraba imphal kaithel asida masidi state vendor sing phambagi sang asuki matik wangkhalakli masina lambi amadi kaithel anigi marakta khenabala henre mathang sahi January 10 fawgi manungda lengak asina kaithel ahum asigi sab saba satna kanglol ama sembidabagi mathangi numitagi vendor licensing surrender tawga loina lambi da thoktuna pokhong phambagi khongjang changsillagani haiki अखोइना हाइबो मतमदा जो अखोइसे कथेंदा लाइसेंस बारे फम्बा अखोइसे यामना मिनुंगसि खंगदबा अखोइ खक्तै ओइनिंगबा अदै प्रजासिंगना जो अखोइ खक्तै ओइनिंगबा तहनबा अदगी म्युनिसिपालिटी नो जिंग मफम चाबा चादबा सुलै लेतना अखोइ ओवरब्रिज सिल्लबा लंबी सिदा जो पार्किंग पिसले फोर व्हीलर में अंगी पार्किंग हम पिसले पार्किंग जी मथक भोफम फमजले गाड़ी अमखक चटपै लंबी बाउ लेतबा सिंगो मैम जे अखोइ हंजन जन हाइरा बाउ त यारक्तबनिना अखोइ सु उपाय लेक्तबनिना अखोइ कैथेल अहुम जे फमीबा अखोइ लाइसेंस पाइबा अखोइ खुदिमकसे गवर्नमेंट अखोइना गवर्नमेंट डेडलाइन अमा थाजरीबा जनवरी तांग 10 सिबाव की मंगदा गवर्नमेंट मार्केट केबा अकंगनबा नियम सेंबिरगा मार्केट सिंगसे गी फिबम फगनबा होनबिद्रगदी अखोइ कैथेल अहुम जे टैक्सीगा फमीबा अखोइ मी 5,500 सिगी पाइबा कार सिंगसे गवर्नमेंट सरेंडर तौबगा लोइनाना अखोइ खुदिमक लंबी द थोगा फमनेबा अखोइ लोइनबक कार टैक्सी रोय कार सरेंडर तौथोनी अगुगा लंबी का कैथेन के खेनबा लेत्रमना अखोइसु लंबी द थोगा फमनी मसीदा थोलकबा फबदगी दायित्व खुदिमक तो गवर्नमेंट अमदी IMC मैलिनबा डिपार्टमेंट खुदिमकना पुबियो हाइबा वाफमसे आई मियामदा थमजरी khongjang adu sok yakhibi khwairamban nupi kaithen sangat sagat luki president mayang lamam ongbi RK radesana na hakibada prithibida ani suna leitraba nupi singkhakti oiba ima kaithel asigi saktam masidi nongmonogi masak kaitharakli maikai kayadagi bazar asidi sel tana bidamak thomjilakpana footpath amasung state vendor singda kaithel phambigi sang wangkhalakpana kaithel ahum asigi saktam nongmonomai kaitharakpani haiki फने आमदा अखोइना हाइये हाइबेदुंगाई सरकारदा मखोइना ताबा लेते अदुना तवदबु हौजिकी लैरिबा कैनोसी खैरमन बाजार खैरमन कैथेल अहुमनी दी हाइरगा कैथेल 10 थोखरेबा तसेंना हाइबदा सरुक 10 थोबगी सरुक निपान दी 8 ती मोइनि हेनगरेबा अदुना असिगुम नोंग इसिंगी चाउदों हेंगलकपनिना कैथेल जे नोंबा खुलांग कौद्रबना अखोइ खैदेन मुलकपा तारे हौजिकसे मरम अदुना सरकारना मसी अथुबा मतमदा मियंग चंगबिदना फमीबा मपान चाइबा मयांसिगिसु हाइबदी करिनोमा सिनबिरगा सिस्टेमेटिक अमा तौबिरकांदा मोइबुसु मफम चाना फमनबिरो अखोइ खैदेल अहुम जी हिंगनबियु अखोइ असुकी मचिक पचिक चाची वाले अदुना खैदेल अहुम जी हिंगनबा चमी नाकल अमरोमदा khongjang changsillakadouri खाइदेल कैथेल फम्बी इमा सिंगना लेंगाकना चप चाबा फिरेब लौ हाइबा दाबी तौरुदुना चीफ मिनिस्टर बंगलो तमना मेमोरेंडम पिसिन बगी खोंगचट अमा लाखी मदुदा कंगलागी नोंगचुप थंगबा होजंग ममांगदा मसिंग यामलबा पुलिसना थटनबा होटनबदा नाकल अनिगी मरक्ता चाउनु मुकनाख्रे टेक्नोपल डिस्ट्रिक्ट की मनुंग चन्ना लेरिबा मिटै फुरुप खक्तना खुंदारिबा क्वाथा खुलदेगी नेशनल हाईवे 102
Imphal-moreh lambi phauduna chatliba kilometre 7 sangba lambi asi lengakna matam kayagi mamangdagi semgani haina thajaba pikrabasu ngasi phawba sembidana leire mathang chahigi January 5 phawbagi manungda lambi asi sembidrabadi Manipur sarkar ga mari leinaba thabak thoram pumnabak thingjinbaga loinana Imphal-moreh lambi thingbagi khongjang changsillagani haina kwathagi village authority ka secretary KSS iboyamena phongdokhre wafam asi ngasi aikhoigi paumiga akhanana unaba amada phongdokhibani mahakna makha taraduna works minister amade department ki chief engineer masamak laktuna PMGSY gi makhada December thadagi lambi asi koilas tharagani haina thajaba piramlabasu thabak to onthok pidabana leiri haina pendaba kaya phongdorakli kotha harima phammasi koina mamang tahi ka dagi lambi matangda lambi sudabagi watok thukdok khabada kaya ban nong ga to gramni adubu ikui kun hadak 2018 gi sahi gi February gi tha dwaida koi gi hauji pubiriba ikai khune masa oreba honorable Bijojit masamak lakpiram laga kunsida lambi se athu matamda kolas thabirgani haina thajaba asaw pibiram laga masi phawa karimda tawbirakte adubu loinana masi tawbirakte makha matung inna tarakpu matung inna koi gi pangthokhiba October gi koi bamboo festival pangthokkhibada koi gi hauji pubiraba BMJSY gi chief engineer amadi maki makhada leiraba staff sing kaya ama loina don lakpiram laga koi gi bamboo festival do mafam jaga da koi da yamna thajaba haidi achaw pibiram laga koi chakhara matungda yamna thuna koi tender laudagani adu December thas de lambi suba hawbiragani haina takpiram ranga si phawa lambi mari lena kari amata tawbirakte aduna maram oiraga hauji hariba lambi asi athu matamda subidraba kolas thabidragadi koi lakliba January gi tang 5 2019 gi asigi manungda lambi kolas thabidaba lambi sembidaba taradi kothada changnakpa any development program khudimak sarkar lainima thabak khudimma akoi thingjilagani kari amata phak khalaro haibasi akoi ngasi media phumda haijari JNIMS Teachers Association na JNIMS Authority da tanduna lakpa dabi sing thabak to onthok tabagi mayokta ngasi JNIMS ki doctor singna mask casual lip loubaga loinana hospital campus manungda wakat meepham chathakre meepham aduda saruk yakhiba association asigi general secretary Dr. Nelson Loitongbamna Association na taliba dabi asiga mari lainana JNIMS ki chairman su oiriba chief minister N Berena thajaba kayarak hanna pirakrabasu ngasi phawba thabak to onthok-tana leirakpagi mayokta khongjang asi changsillakibani makhatana su dabi sing phangjiba phawba khongjang changsinkhigani haiki strike tongna bagi kanu pibi kanu haibadi moi award apa sing matam chani yengbiu to kanu se thungan biu haibadi rightful na tab na te ko ina haji niom ne aba right sing se moi da matam chana pibi ragadi akoi kai gi strike tone akoi strike pam na te matam kuina akoi tanara chahi ani hum se akoi strike toduna lai ne ba adu kham mak tab di asli mi khara di kanu to dore retire to dore 2022 da adu ma pension phangna retire to dore akoi foreign lambi chat pada akoi accident to ren khalo ai sa mak na traga moi pension phanga doi je adu akoi kan da phangoi dore pension ji isa isu lamgi kano yumgi loan norm badu yum the bank no mat khibe mong da le dore pension du phangda ni ko adu sugma yam si yamna pen da yam section khudi mak da pen da le si phongdorok pun haita tha asigi kun manga gi nimidang pung 10 ga minute 95 rom taba matamda Lamphel police station gi manung chanba naurem thong ahan bada gari thengnaba ngakpigani gari thengnabagi sak tatkhatnabada license nongmena kablakpadagi laikhidraba changangai uchakondagi salam prasanta chahi kunmanga apokpa tombagi asiba haksang JSC amadi imung manungna lausindana rims ki mokta leiri JSC na sinduna ngasi mihat aduda chenariba sagolban tera laukram leiraktagi sabungbam budhasandragi matik chaba chairak piyu haiba dabi tawduduna ngasi changangai da miyamna wakat meepham chathakre paugi marak thana break amatang lozari Blue Scent Christmas and New Year offer sale. Come and grab this offer. Pick any items and get 50% flat discount. Offer valid till 10 January 2019. Blue Scent exclusive showroom, Changangai Ghari Airport Road, Imphal.
Second Sheikh Babu Macha Memorial 7-a-side Men's Open Football Tournament 2018. Sponsored by Sheikh Babu Macha Memorial Trust. Venue Princeton International School Football Ground, Khetri Awang Lekai, Khetrigao, Imphal East, Manipur. Opening ceremony on Saturday 29 December 2018. Chief Guest Mohammad Nur Rahman Sheikh, IFS Consul General of India, Jeddah. Prizes: Champion ₹1 lakh with running trophy. First runners-up, second runners-up, best player, best goalkeeper, golden boot, fair play team, hero of the match. Every match, admission form available for free. Last date of form submission 28 December 2018. Contact number 7629025096 and 9077443233. Break ki matungda pau makhata na pizari Manipur University Alumni Association na sinduna University asigi ahum suba alumni meet listing ni tara nipan hayang MU gi courtroom da pangthok lagani hairi thoram asiga mari lenena Thabaktagi pothakraba senior professor CH Tombi Laldenba amashung Heights B Haribo achamba khodol pot piduna ikai khomna utkani hairi Imphal East District ki manung chanba Khurai Kendra awat pagi awat pangak ta ngaire Kendra asigi mafam kaya da thaknaba ising phangdre lambi ningthina sembidabana miyam na sathok sasinda awaba mayoknare lengak na thazaba kaya rak pikhrabasu lamlong Keithel ngasi phawba saba haudri masimak ngasigi lengak na Imphal East District ki miyam da khongjang changsillaknaba baton tawribani haina CPI Khurai Local Council ki chairol amana hairi Lengak na kayarak thazaba pikhrabasu All Manipur Vidya Welfare Association na tanduna lakba dabi sing thabak to onthok tabagi mayokta akanba khongjang kaya sangsilakba yana leire wathok asigi matang da hayang association asigi hak akhanaba meepham ama Manipur Place Club ta pangthok lagani hairi Anisuba MR ge arm court thamba 9mm ge pistol yankhai ge taruk magazine yankhai nipan mangkheba ge thongtok ka mari leinana NIA na lakhot khiba case ka mari leinana panduna chahi asigi August 12 de judicial custody da thamlakhiba cycle kendra ge MLA yamthong haukip ki bail hearing January gi 13 da High Court of Manipur da chatharagani Sanabagi Pau. Hero Indian I-League season listing ni taranipan taramapan da sarug yariba lamdam asigi amatangairba football club ama oiriba Neroka FC gi taruk suba home match hayang Mohon Bagan FC ga sanaragani hayang nungthil pung amaga makhai taba matamda Khuman Lampak Main Stadium da sanagadouriba match asida Neroka FC na mai paknaba lalong kaya yatpa loikhibaga loinana sanare singi marakta ehenba thauna puthoknaba thaurang taure haina ngasi classic grand da pangthokhiba paumi singa unaba amada Neroka FC gi head coach Manuel Ritamero Frail na phongdokre That time I told the journalist saying, not just in the press conference for around India, that here we have the future in India and the national team coach must check more here than always because they have another skills that they don't have there, you know. Like we can say the tiki-taka or whatever, you know. We have small players, but with very good skills here in the Northeast. I mean, in fun. Because of their build, they are small. Yeah, but they have very good skills. I can tell you what I saw. Energy-wise also. Yes, and spirit also, and hard work. You know. But the you asked before, and Eduardo asked your last question. The most important and the more difficult work, not just the tactic, because I'm doing, and today I stopped the exercise because. Paumi singa unaba aduda saruk yakheba Mohon Bagan FC gi head coach Sankarlal Chakraborty nasu mahaki team gi oiba wapham kaya phongdokhi. At least Dinka, Hindi or behind and midfield are coming, they receive chances. At least they go into the positive, going to the scoring area. That means today maybe we are missing. Maybe tomorrow also missing. Maybe day after tomorrow we can score more. Why change? Change is coming because suppose center will be ready. That means third goalkeeper becomes second goalkeeper. So we have to fit every position. If
you see the Gurjinder playing derby in central defense, we are doing practice so many times because we have to prepare. Anytime anything happening in match. So that's why we prepare all the players, at least 26 players, not thinking only 11 or 18. Amuka hana break amatanga lauzari. DS Enterprises Kaisamthong na Sinzaba Winter Festival Keithel Stadium Ground da Anobu Chahigi Haraw Nungai Marakta Pangthok Lagani. Pukning Singsinangai Oiraba International Stall Sing Indigenous Food Item Handloom and Handicraft Angang Singna Kalak Charaba Tongan ba Item Sing VIP Store Asna Singba Kaya Asna Festival Asigi Top pa Saktam Oiri Lengsing View Sarukya View DS Enterprises Kaisamthonggi Winter Festival Keithel Stadium Ground December 13 tagi. Admission open. Little House Preschool Singjamai Sograpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Break matung taram na okchari amadi pau makhata na pizari Naga tribe taruki apunba body ama oiriba Eastern Nagaland People's Organization ENPO na taliba Bharat ki Sangbidan gi manungda tokhaiba state ama pinabagi dabi gi matangda khanaragani haina Union Ministry of Home Affairs na ayaba pikre wafam asi haukiba November da organization asigi Nagaland Government amadi Internal Security ki Special Secretary gi oiba meepham da haikibani official gi maikaidagi hairibadi demand asigi matangda khanagi haikibani maduna Aroiba warep oibagi wafamdi yaukhide. Indonesia da maigi ching ana Krakatau amuk hana pokhairakpa yabagi chingnaba leire haiduna flight punamak paiba lepnaba khangankhre maigi sing asi pokhairakpa na maram oiduna tsunami thokpadagi mioi chamri ga kuntra hena sikrabani maigi ching asi haukiba July thada pokhaikiba yana ngangduna leirakhi aduga haukiba chayol asida pokhairakibani haujiksu hena kanba mawong amada maigi sing asi pokhairakpa yabagi chingnaba leire. China ki People's Liberation Army na ahan mo oina Russia ki Advanced S-400 Defense System mai pakna sangyeng tawkhre ing isingani tara mangada $1 billion ahum thiduna laikhiba S-400 asi Russia ki oina khwaidagi mapangal leiba missile ki manungda ama oiribani S-400 asi yamna sana kapa yaba missile makhal amasu oiribani Russia amasung China ki marakta lisingani tara marida chatharakpa yana cherol amagi makhada khutlai asi leiba amasung yonba tawna khibani Missile makhal asina nongthaki oina yengbagi jet plane drone amadi ballistic missile sing khangdoktuna kapada ngambagi mapangal leiribani panbayabdi missile asi leinabagi damak Bharat chu yana cherol ama inakhiba leikrabani ngasi phongkiba pause singda kari kari moroiba pau yauribagi haibadu amuktang Sangai Express JNIMS Yoza Sing Khongjang gi sem sakre Director Nadi Makhal Amatagi Suti Logdanaba Khangankre Gari Thaidok Nabagi Wahauda Naha Makaptuna Hatkre Manipur Dasu Bank Employees Sing Ngarang Khongjang Changsinkhre Chief Minister da Champion of Change Award Pikre Pogda Firm Gari Thainabada Unkhanarappadagi Nongmaina Kapada Amasire Tidim Lambi Thinglure Amju Editors Guild na Keso Chandra Fazin Babu Yaningdaba Phongdokre JNIMS ki Dr. Singh ngasi khongjang changsillakadouri Champion of Change Award khusinakre Minister ga wari sanaraba matungda Jirvam OPD thabak haukre Naharol gi thaudang India ki Vice President Venkaya Naidu na Chief Minister N Birenda Champion of Change Lisingani Taranifan gi award khusinakre Myanmar dagi India gi lalhuba sing takthoknaba joint operation chatharaba yai gari site fina dabagi wahauda license kan nakapada masire chenaba SBI gi deputy manager police na fare Keso Chandra gi fazadaba wangang amasung mahapu NSA da fazin khibabu amju amasung editors guild gi mifamna condemn tawkhre
Huyen Lan Pao, Bosem na Lova High School Living Certificate Examination Lisingani Taranipanda, Mahiroi Khargi Mark Hantana Piki, Haivagi Wato, Aran Ahui Chathakhiba, Thengnei Haina, Inquiry Report Palli, Source. MPV Ge President Ozugindro Amasung, Laikham, Kaipo, Mirep Oirgani Haina Lauthokre. Chief Minister Nongthomam Birenda, Champion of Change Lisingani Taranipan, Award Khusinakre. Yamthong Haukip ki bail hearing January 13 da pangthoklagani Sanalai ba gari thainabagi sak takanavada nongmai na kaptu na miyo yama hatkre mi hatpa SBI gi Deputy Manager CH Budachandra Police na fare Chief Minister Virendra Champion of Chase Award lisingani taranipan khusin nakre NSA da detain tauba Human Rights ki mayokta natte miron binufi ama masa mathanta sijakre ECL Express Chief Minister Virendra Luchingba government na atenba matamda awonda puragle VP India ki Vice President na Chief Minister Virendra Champion of Change lisingani taranifan ye award khusin nakre miyo yama kaptu na hatkre miyamni airport labi thinglure mi hatwa fare Kishore Chandra Fazin Khivagi Mayokta Amokokna Sinduna Yari Fokta Wakat Meepham chathakre Ireivak Terrorist ki safu marakta IM na ithil piva miyoi tara NIA na fare India da Manipur si nupi singi damaktadi lu nanba amadi safe oiba mafamni Sangitha Aroiba pau amuk hana pizari Keithel phambi singna nongmagi sintha leptuna khongjang changsinkhre police ka chaona muknakhre Kilometre taret sangba kwathagi lambi sembidabagi mayokta Imphal-moreh lambi thingba yaona khongjang kya changsillakadouri amadi JNIMS ki Dr. Singna mass casual lib loubaga loinana hospital campus manungda wakat meepham chathakre Hauzakidi Manipuri pau matang saloi sinjare ehenba pau ga loinana numidang pung mapal da muk phangbigani